Manipur की apunba shaktam kaiba yaroi haiba demand da tha asigi kunipan da Delhi की Jantar Mantar da Pangthokadouriba Protest Demonstration da Manipur Thugaiba Pamdaba Phurup Khudingmak की imalub CSO amadi meeyam na amata oina saruk yabiyu haina Delhi Meitei Co-Ordinating Committee DMCC Women's Wing की Publicity Secretary Naorem Lilina na appeal tourakli Manipur Press Club da ngasi paumi singa unabada Naorem Lilina na hai protest demonstration asi nungthil gi pung amadagi ahum fauba chathagadabani khongjang asi tongan ba mafam kaya da su chathagani Manipur gi mapanda laikiba ichulinau singna imalibag asi kaiba yaroi made Manipur mai chaktuna tangdu laita daba phibam ama mayongnariba asi kanbada achoba thodang lawduna kholau lawminase Central Force singna Manipur machetana thugaina ba khonariba chinpu ki narco terrorist singbu saugatuna thokliba irang asi maijuna ba khonariba si tokpiyo lamdam asida Phurup Khudingmak Khudingmak amata oina nungsi chanana leminaramba do Central Force singna sambal khajinduna thamliba se tokhanaba amade lanasina maram oiraga relief camp ta changjafam lawduna leiriba miyam asi atubada masa masagi mayumda hanjin hannaba lengangna paikhatfam thokpa thabak paikhanaba thaurang paikhatpiyo Kuki kulai paiba singna bunker sajinduna chingthaktage leptana nongmai kapsilagliba se lefhanduna amade sajiliba bunker singa se lautok hannabagi matangda khongjang ase changsinbani haike अखोई लाकदौरी बतांग कुनिपान संडे नुमित पुंग अमा देगिना पुंग अहुम दा अखोई दिल्ली की जंतर मंतर दा कनो प्रोटेस्ट डेमोन्स्ट्रेशन अमा पांगथोक सगदौरी अखोई हाइदी हौजिक हौजिक तौरीबा कनो सिगी कई हाइनी कॉन्फ्लिक्ट असगिया मरिम लेनाना Pangthokadouriba conflict asiga mari lenana Pangthokadouriba protest demonstration asida India gi mafam da tongan mafam da leibiriba ichin inau sing amadi mapanom da in malingi mapanam da tongan mafam kya da leibiriba ichin inau sing na protest asida sharuk yagani haina su punto pirpaga loina na maram asina akhoina su akhogi Delhi Meitei Co-Ordinating Committee DMCC gi maikai degi akhogi Manipur da leibiriba imalub sing amadi CSO amadi tokpa tongan ba community की civil society organizations निंदा कोई पुलप पुनसिंदुना कोई अमत ओइरबा खोलाव इमा लेबाकु काइबा यारो हाइबा खोलाव असि लौमिननाबा Delhi Coordinating Committee के मैकैदेगी अखोइना अपील तौजरी